All political party ki MEEPHAM PANGTHOKTUNA Manipur da THOKLIBA Irang Asi Loishinnaba Hotnaminasi Haibada Leingak na YAKHIDABA ADUNA Manipur ki Phivam Asi ka Henna Shokchankhibani HAINA MPCC ki President K MEGHACHANDRA na PHONGDORAKLI Leibak Asi ki mafam kayada PANGTHOKLIBA Sangvidhan Bachao Rashtriya Patyatra Jai Bapu Jai Bhim Jai Sangvidhan Abhiyan ki saruk ama oina Konthaujam Block Congress Committee na sinduna Konthaujam Assembly Constituency da campaign asi hawdokpagi thauramda wafam asi MPCC gi President K MEGHACHANDRA na phongdokkhibani Awangjiri mayai lekai da leiba ima kabokhong lai haraubungda pangthokhiba thauram aduda mahakna makhata na hai Leibak asida oiriba Phivam ga loinana lamdam asida thokliba irang asigi matangda miyam punna wakhal tahannabagi pandamda campaign asi chathabani lamdam asi ngasidi Lo chatnadaba lamdam amagum oirakpadagi ngasi aikhoina awaba mayoknabani Irang asina maram oiraga lamdam asigi senmitlonda chawna chaitheng phangle India gi saruk ama oina leiriba Manipur gi miyamgi hak khonggoinaba haibasi Indian Constitution da singnabani haina lauroidabagi maram leite haina su mahangna makhatana phongdokhe thauram aduda CLP leader Okram Ibobi CWC gi member gai khangam Hanagi MP TH Mania amadi Congress ke maru oiba thaupuba singsu saruk yakhi Manipur da BJP gi Leingak asigi makhada Bharat amasung Manipur da aikoi ki sanna iban law aikoi ki Sangvidhan da English da aikoi ki Constitution haiba aikoi ki law aikoi ki sanna matha masi takna Shokchin lakuna maram oirkanda ngasi nungsiba lamdam masigi isidi na umai ngasi takna awa dar thengnari ngasi takna mioi kharana ngasi puna panghala pasigi da bagda jai bapu jai Dr. Ambedkar jai Mahatma Gandhi jai Sangvidhan haidana masigi campaign se channel ngasi mapun puni bagda Bharat puni bagda se dari kwanta ngasi Shendit lo Ekoi puno bapangan kre, ekoi na tawjar pagbarbar tak dadat sendiri. Bharat sarkar ki masih tinam dapat skim, sektor ki skim kaya. Ekoi de ki tax law ki ba, ada ba skim mo na thagar pa parjat ni makta. Ada ko skim mayam tak dai ko mayam sinse. Masih daw paisa si 1,000 crore. Masih ki 1,000 crore se parjat sangak grant in aid haidana. Central government bi len haiba 1,000 crore से बसी पंचायत की एरिया से का प्रचार